Statin tawriba mathaw ase karino haiba kanda aikhoida puthokliba hormone ama haibadi HMG coenzyme haina hormone ama puthokli haiba hormone ase masi aikoina puthohandana ba hona baneba adu matang chida aikoina khangina gadabadi HMG coenzyme haiba se masi gi matungda mangna amuk chen aikoi hormone mayam ama muk form taholeba haiba hormone mayam ama muk form taholiba sigi manungda ngasai gi aikoina cholesterol haiba posak ase masi amaneba Hariba hormone sing adugi manungda aikogi aging process pu manage tawgada hormone su yaureba adu matang chida ina lakchaningi ba wafam dinga sai statin na lawriba role sidi HMG coenzyme chi masida pura akoina cross tawraga masi aikoina thingjin khrabanina hariba adugi hormone gi chain adu da yauriba aikogi anti aging gi aikogi hormone makhala adusu madusu aikoina puthokpa ngamlaroeba ngasai gi cholesterol adu hena puthondana ba honabada aduna hariba condition sida aikoina matam changna hidak chaduna lakpa targadi aikoina ngasai gi anti aging gi oiba hormone adu